Hi ma'am, ngasini ai suji gi cake sembagi oina utchage. Aduida sida maru oina changadabsing adu ai haijarake suji leire, maida leire, aduga thau leire, koigi refined oil, aduga dahi, sugar, sikaise maru oina changani aduduga awatpasing aduna horen happa kanda oina haijarake. Aduidi huzik grinder da oina tawjarage. Grinder ꯂꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯨꯝꯅ ꯑꯣꯠꯂꯒ ꯇꯧꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯆꯤꯅꯤ ꯍꯥꯞꯆꯔꯒꯦ ꯒ꯭ꯔꯥꯏꯟꯗꯔꯁꯤꯗ ꯑꯗꯨꯗꯒꯤ ꯑꯁꯤ ꯗꯍꯤ ꯇꯦꯡꯀꯣꯠ ꯇꯪꯈꯥꯏ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯔꯦ ꯑꯗꯨꯗꯨꯒ ꯁꯨꯖꯤꯁꯨ ꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯪꯒꯣꯝ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯁꯪꯒꯣꯝꯁꯦ ꯀꯩꯒꯨꯝꯕ ꯂꯩꯔꯒꯗꯤ ꯍꯥꯞꯄꯣ ꯂꯩꯇ꯭ꯔꯒꯗꯤ ꯏꯁꯤꯡ ꯑꯣꯏꯔꯁꯨ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯑꯣꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯍꯤ ꯌꯥꯎꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤꯅ ꯍꯣꯔꯦꯟ ꯃꯍꯤ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯈꯤꯇꯪ ꯁꯪꯒꯣꯝ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯥꯏꯟ ꯇꯧꯔꯅꯤ ꯒ꯭ꯔꯥꯏꯟ ꯇꯧꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯤꯁꯦ ꯃꯤꯅꯤꯠ 5-10 ꯀꯨꯟꯃꯨꯛ ꯊꯝꯕꯤꯔꯅꯤ ꯑꯗꯨꯒ ꯀꯨꯀꯔ ꯊꯥꯡꯀꯠꯂꯒ ꯊꯝꯃꯅꯤ ꯃꯥꯡꯖꯧꯅꯅ ꯍꯥꯏꯗꯤ ꯀꯨꯀꯔꯁꯦ ꯁꯥꯍꯜꯂꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯃꯤꯅꯤꯠ 35ꯃꯨꯛ ꯊꯝꯃꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯍꯥꯏꯗꯤ 35 ꯊꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯄꯣꯞꯊꯣꯔꯛꯄ ꯍꯥꯏꯗꯤ ꯁꯨꯖꯤꯗꯤ ꯄꯣꯞꯊꯣꯔꯛꯄ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯗꯨꯝꯕ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯊꯝꯖꯕꯅꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯑꯗꯨ ꯃꯤꯅꯤꯠ 35 ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯆꯔꯦ ꯑꯗꯨꯗꯨꯒ ꯃꯩꯗꯥ ꯁ꯭ꯄꯨꯟ 2 ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯕꯦꯀꯤꯡ ꯄꯥꯎꯗꯔ ꯁꯤꯒꯤ ꯁ꯭ꯄꯨꯟꯁꯦ ꯑꯃ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯕꯦꯀꯤꯡ ꯁꯣꯗꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯊꯣꯡꯕꯗꯒ ꯊꯥꯛꯄ ꯁꯣꯗꯥ ꯕꯒꯞ ꯑꯗꯨꯗꯨꯅꯦ ꯑꯗꯣ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯁꯤ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯍꯥꯏꯗꯤ ꯘꯤ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯨꯗꯨꯒ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯦ ꯑꯗꯨꯗꯨꯒ ꯕꯠꯇꯔ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯗꯣ ꯂꯩꯇ꯭ꯔꯒꯗꯤ ꯁꯨꯝ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯁꯤ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒ꯭ꯔꯥꯏꯟ ꯇꯧꯔꯦꯀꯣ ꯒ꯭ꯔꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯍꯤꯁꯦ ꯌꯥꯝꯅ ꯂꯥꯡꯍꯟꯕꯁꯨ ꯌꯥꯗꯦ ꯅꯪꯍꯟꯕꯁꯨ ꯌꯥꯗꯦ ꯍꯧꯖꯤꯛꯀꯤ ꯆꯥꯡꯗꯨꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯀꯦꯛ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯎꯁꯦ ꯍꯥꯟꯅ ꯇꯩꯖꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯀꯦꯛꯇꯣ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄ ꯀꯥꯟꯗ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯂꯣꯏꯔꯀꯥꯟ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯅꯞꯁꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯊꯥꯎꯁꯦ ꯁꯨꯃꯥꯏꯅ ꯇꯩꯖꯕꯅꯦ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯥꯏꯟꯗꯔ ꯂꯩꯕꯤꯗ ꯇꯥꯔꯒꯁꯨ ꯁꯨꯃꯥꯏꯅ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯈꯨꯠꯅ ꯁ꯭ꯄꯨꯟ ꯑꯃꯅ ꯁꯨꯝ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯈꯥꯕꯩ ꯑꯃꯅ ꯁꯨꯝ ꯑꯣꯠꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯦꯝꯕꯤꯕ ꯌꯥꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯐ꯭ꯂꯦꯚꯔꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯑꯃ ꯍꯥꯞꯆꯔꯦ ꯑꯗꯨ ꯎꯠꯈꯤꯗ꯭ꯔꯦ ꯑꯩꯅ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯃꯤꯛꯁ ꯇꯧꯕꯤꯔꯅꯤ ꯖꯤꯔꯥ ꯄꯥꯎꯗꯔꯗꯣ ꯍꯥꯞꯄꯕ ꯃꯇꯨꯡꯗ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯍꯩꯖꯤꯟꯖꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯊꯛꯁꯤꯗ ꯗ꯭ꯔꯥꯏ ꯐ꯭ꯔꯨꯠꯀꯨꯝꯕ ꯈꯔ ꯍꯥꯞꯆꯒꯦ ꯀꯖꯨ ꯕꯗꯥꯝꯁꯦ ꯈꯔ ꯃꯊꯛꯇ ꯆꯥꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯗ ꯁꯤꯒꯨꯝꯕ ꯂꯩꯇ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯗꯒ ꯍꯥꯞꯄ ꯑꯉꯥꯡꯕ ꯑꯁꯪꯕ ꯇꯨꯇꯤ ꯐꯨꯇꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯣ ꯑꯣꯏꯅ ꯍꯥꯞꯄꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁ꯭ꯇꯦꯟ ꯍꯥꯞꯆꯟꯖꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯑꯗꯣ ꯃꯈꯥꯗ ꯊꯨꯝ ꯀꯔꯤ ꯀꯔꯥ ꯑꯝꯇ ꯊꯥꯗ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯊꯝꯖꯗꯣꯏꯁꯦ ꯃꯤꯅꯤꯠ ꯀꯩꯅꯣ ꯈꯛꯇꯅꯦ 40 ꯃꯤꯅꯤꯠꯁ ꯑꯩꯈꯣꯏꯒꯤ ꯂꯣ ꯐ꯭ꯂꯦꯝꯗ ꯇꯧꯔꯒ ꯑꯣꯏꯅ ꯊꯝꯕꯤꯔꯣ ꯐꯣꯔꯇꯤ ꯃꯤꯅꯠꯁ ꯊꯝꯃꯕ ꯑꯁꯤꯒꯤ ꯀꯨꯀꯔ ꯃꯇꯣꯛꯁꯦ ꯂꯧꯊꯣꯛꯄꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯒ 40 ꯃꯤꯅꯠꯁꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯧꯖꯤꯛ ꯂꯣꯏꯔꯦ ꯀꯦꯛ ꯑꯗꯨ ꯂꯩꯔꯦ
ꯁꯨꯃꯥꯏꯅ ꯂꯩꯖꯔꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯊꯥꯡꯗꯖꯔꯦ ꯑꯗꯨꯅ ꯁꯤꯁꯦ ꯑꯃꯨꯛ ꯂꯧꯊꯣꯛꯆꯔꯒꯦ ꯉꯁꯥꯏ ꯑꯩꯅ ꯊꯥꯎ ꯃꯅꯨꯡꯗ ꯀꯩꯀꯥ ꯇꯩꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯂꯧꯊꯣꯛꯄꯗ ꯀꯩꯀꯥ ꯅꯞꯄ ꯈꯣꯠꯄ ꯑꯗꯨꯝꯕꯗꯤ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯁꯨꯝ ꯀꯩꯅꯣ ꯑꯃꯗ ꯄ꯭ꯂꯦꯠ ꯑꯃꯗ ꯁꯨꯝ ꯑꯩ ꯂꯧꯊꯖꯔꯒꯦ ꯑꯗꯨꯒ ꯁꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯝꯄꯜ ꯑꯣꯏꯕ ꯌꯥꯝ ꯂꯥꯏꯕ ꯑꯗꯨꯒ ꯑꯉꯥꯡꯅ ꯀꯔꯤ ꯀꯔꯥ ꯆꯥꯕ ꯈꯣꯠꯄꯗꯁꯨ ꯁꯨꯝ ꯄꯤꯖꯕ ꯌꯥꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁꯨꯖꯤꯒꯤ ꯀꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠ ꯁꯦꯝꯃꯒ ꯌꯦꯡꯉꯣ ꯇ꯭ꯔꯥꯏ ꯌꯦꯡꯕꯤꯔꯣ ꯂꯩꯖꯔꯦ ꯀꯦꯛ ꯍꯧꯖꯤꯛ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯈꯥꯏꯗꯣꯛꯑꯒ ꯍꯥꯏꯗꯤ ꯈꯥꯏꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯁꯣꯔꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯁꯨꯝ ꯁꯣꯐ ꯑꯣꯏ ꯁꯨꯝ ꯁꯣꯐ ꯑꯣꯏ ꯑꯗꯨꯗꯨꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃꯅꯦ ꯁꯨꯝ ꯆꯥꯕ ꯌꯥꯕ ꯄꯣꯠ ꯑꯃꯈꯛꯅꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯔꯣ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯤ ꯍꯥꯏꯐꯦꯠ ꯃꯥ ꯆꯥꯎ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨꯏꯗꯤ ꯏꯟꯕꯤꯒꯦ ꯅꯪꯒꯤ ꯍꯥꯎꯕ꯭ꯔꯥ ꯃꯃꯥ ꯏꯟꯕꯤ ꯌꯥꯔꯦ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯆꯦ ꯀꯩꯅꯣ ꯇꯧꯔꯣ ꯌꯥꯔꯦꯁꯦ